War against drug ki saruk amoy ngasi ayuk anganbada Imphal East Police na Ketrigaon mamang saba lekaida drug phawa changlubada police tamna nungthomduna landharakrai. Operation aduda drug lalonba nupi ama nupa ani police na drug ki polom kya ga konana phagatkhrai. Phagalaba miyosing adudi Muhammad Chahi Kuntra manga apokpa Muhammad Abdul Rashid Muhammad Said Ningthau Kundraimiyum Chahi Kuntranipan apokpa Muhammad Jakiruddin amadi Miss Taslima Chahi Kunmathoi apokpa Muhammad Item Kawi. Makoi ahumak Kergaon mamang saba lekaidagini hairi. Paamnaba thodok sing thoktanaba security na lawkhatpa section thorongi manungchana ngasi ayuk Khongjom Police amasung Thobal District Police Commando ge apunba team amana district asimakki manungchanba sapam maning lekaida operation chathakrai. Ayuk pung manga dagi taret fawba chathakiba operation aduda yumthong nipu manga da sangduna thibohumbagi thabak sathaki loinena nupa nupi punam yoi chamaga kunthrarom masak khangdokhi. Adum oinamak operation aduda hamai bag ani phagatpa khaknatana mifami pundi yaukide. Social media ama oiriba Facebook da thasigi kunmathoi da offensive post thakulubaga mari lenena Churachandpur District Police na miyoi ama ngarang mayumdagi phagatkhrai. Police na farba miyoi dagi maming Thangpilun Haukip atopaming Lun Haukip Chahi Kuntaruk kawi Langol dagini farba miyoi adugi mathakta makha taba aingi oiba thabak lokhatpa hokre hairi. Tamthiraba COVID-19 hauzik fawbada malemgi oina sian kiba masing lakh tarahumdoi lising marifu taruka chamanga marifu tarataruk yaukre. Laina asina soon kiba masing su crore manga lakh marifu manga lising humbudraga chamanga yangkai manga yaukre. Masigi manungda miyoi crore ahum lakh humudra mari lising nifu mapan ga sama nifu tareti laina asidagi phagalakre. Khwaidagi sokolaba leibak singi manungda ani subada leiriba India dasu laina asina hauzik fawbada miyoi lakh ama lising kuntra humdoi ga chani kuntaret laikhidrai. Laina asigi positive oi kiba masingna miyoi lakh marifu tara lising marifu Mangaga Chanipan Suna Taruk Hen Kray. Manipur dasu hoju fawbada laina asidagi miyoi chaniga kuntra taruk laikhidrai. Meghalaya da East Garo Hills District Administration gi mifam sing digital mifam ohenduna sesejana ba lepna ba warip lokre. District Administration gi tuan ba mifam sing da data report amasung agenda sing hanjin che da namthokna che manghali basi hanthana ba East Garo Hills District ki DC Swapnil Tembe na warip asi lokibani. Adubu tangai fadana manung hutna nainadaba yadaba hiram singdadi adumak sesejana yahangadawri. Arunachal Pradesh ta leiriba school singda class 10 amasung 12 ta mahiroi sing takpi tambiriba oja sing state adugi municipal amasung panchayat election singda mathok ta hondana ba the Confederation of Service Association of Arunachal Pradesh kosamna state adugi lengak ta taksin krai. Confederation asina state adugi chief secretary da thaki ba cherol amada karigumba oja sing asina mikhal da mathok to tarbadi matam kuina COVID-19 na maram oiduna class to lep luraba matung tha sigi taraturuk tagi class 10 amasung 12 ki class hauriba asida khudongsa daba kya thon gani haina palli panbayai panchayat amasung municipal gi mikhal mathang tha December gi kunithoi da pangthong ba sem sari bani.